Ngara numidang wairam phongkiba kanga paudagi marueba pau khara khangasaraka miyamda khudo tamjike. Lenga ki maiketigi positive response piraktaba laibak tivani nibarani. Zakurado massacre asumba wail amasung Laisram Kamal Babu gilang lalanjing putho haiba demanda ko komijiri bamna sinduna December 13 dagi tungan balaikai singda wakami pam chathaduna laklabasu lenga ki maiketigi positive oiba response amata piraktaba si laibak thivani haina ko komijiri bam wing ki executive member and nibarani na penda phongdorakle ipsa jiri bam branch ka office pangtopa paugi mifam amada wafam ase phongdoladuna mahakna makhata na hai Lemakong da laiba yangkai taresu ba Mountain Division ge Cantonment da sangkhibadagi ngasi phawba Laisram Kamal Babu thiba khangdana leiriba sina miyamna matau karamna Indian Army da thajaba thamgadaribana haibase asabu wahang ama oirakle Laisram Kamal Babu ge langlalanjin amata ngasi phawba pothaupa ngamdaba asi laibak thibani miyamna lepna waka mifam satharabasu ngasi phawba lenga ki maiketigi positive oiba response amata phangdabase Akan mamong da condemn tawi haiki. Makatarak papawda AISGEC na April 13 Parliament da kongjang sang singga-daori. All pension schemes na halo. Vacant service posting menselo DA. DR matam sana implement awadavani. Public sector undertaking sing. Privatize tawbalep kadavani. The investment policy sa nabayaroy. Income tax threshold limit lupa lag taruk fabakam topiyo. Central employee gi pay allowance, state employee da supibiyo habana singba. Tungan ba demand kaya tala duna laklebe April 13 da. All India State Government Employee Confederation AISGEC nag India ge parlamenta kongjang sang silagan hairi. Hiram asiga mari lanyana press club ta pangtokiba paugi mifam amada AISGEC gi president Mahisnam Joy Kumar na hai. January gitang mga amadi tarukta Kolkata da AISGEC gi mifam ama pangthoki mifam aduna maru oina central government gi employee sing na pangliba khudong saba sing asiga state government gi employee sing na piriba khudong saba sing asiga aduki matik khenai khudam oina Manipur da hana sanaramba all pension scheme mutalaga new pension scheme chana hankibadagi employee sing da khudong sada ba kaya mayok nari Lenga ki employee amana ahal oisilaktuna retirement phanglaba matamda pension pibidaba sina hingnaba honabada aduki matik awaba ama ohelli matam amada leramba post mayam ama tapna downsizing tawkiduna ngasidi employment gi sang aduki matik wangkhalakli haiki makha tarak poina panam pause digi maru eba pau khara khangacharaga miyamda khudo tamjige January 13 New Delhi da Kuki Council ki Mihut na MHA ki official singga wari sanagadaori Sapre administration demand ga marilena Kuki Council ki Mihut nipana saba tim amana tha asigi taraga New Delhi da Ministry of Home Affairs MHA ki official singga unadana wari sanagadaori agency ki pau na hai Ajay Kumar Bala na Manipur ki governor oina wasak lauraba matung Mahaki ahamba surusambro kongsata Kuki CSO singgi lusingba singa unadana wari sana karaba matung Ministry of Home Affairs ki official singa wari sana bagi tharong asilaki bani Kuki community ki mahusinba organization ama odiba Kuki Council ki wangangloi gingza bongjong na ngarak numaising numita Deccan Herald da Ministry of Home Affairs ki official singa unabagi wafam kampam tawraduna Manipur de ingta pahanjilaknaba Kuki Furuk ki oiba legislator yawa Union Territory ama form tawtuna tawkhaiba lenga ama lehanaba demand gi matangda khanagadabani haidei Kuki organization amasung Ministry of Home Affairs ki official singa mifam pangthokadariba se ahanbani adumapu karamba pungpam amadi karamba matamda mifam asi pangthokani haibagi matangda haujimaki oina sapchana leptre haina wafam genja bongjong na phongdoladuna mahak na hai sakadariba Mihut kanguk asina Kuki National Organization KNO amasung United People's Front UPF na demand tawriba maitay na ran tawba Manipur lengaw teke tokhaiba haiba wafam masida yumpham odina wari sanagani haina supongdoki Kuki Furuki Kulai Paba Group kun mga hembagi umbrella organization ama odiba KNO amasung UPF na kumda 2,900 da
government suspension of operation su agreement sign tawnakhibani. Masigi matung Manipur gi Kuki na dominate tawba district singda leiba designated camp singda organization ani asigi lusingbasing amade kadar sing leiribani. Gilza bozong na makha taraduna handa Kuki Jaw Council gi Mihut Nipana Ministry of Home Affairs ki officials singa unagadariba sida athuba matamda KNO amasing UPF ka wari makha chathanabasu taksingani. Mihut Nipana sida council asiga saminariba Indigenous Tribal Leaders Forum ITLF ki lusingbasingsu saruk yagani. Mahak na hai Manipur da housing sing amasung tam ani thoklei watliba haibabu administration na tunganda na leiriba asida ngairei. Administration hek tongan baga Manipur da santi aduma hanjilaglagani. Wafam asimak tha asigi tareta governor na Chusampur da daklamba matam aduda council asigi maikede khangan khiba laikhrei. Agency ki pauna makha taraduna hai Mamang sahi lising aniga sumna kunga marige October thada Kuki amasung maite MLA singa apunba mifam ama pangthoknaba New Delhi da tharang tawkhibani. Aduba sapra administration ki demanda Kuki MLA singna maite MLA singa table amata da wari sanasi haiba yakhidabani. Amaramda maite community ki organization singna sapra administration ki wafam suknya yadabaga lonana KNO amasung UPF ka governor ka sign tawnakiba su agreement handokadabani haina demand tawribani. Loyana elege emergency masak khangdoknaba Manipur da National Register of Citizen NRC sanahannaba demand su tawribani. Makha tarapa pauda morege maite sing masagi mayumda hanjela hallu haina governor da taksingkrei. Kumjali sing aniga supna kun gomdoge May ahumdagi tholaki baitinik violence asina maram oidana border town moreda khunda laita dina laijaramba maite community ki yumkai sing mai thaba amade hapatu pagi thabak satharakpadagi ngasi phawba relief camp sing da changjapam lauduna lairiba singna governor Ajay Kumar Balada chero amada iduna mau saga makhoiba masaga mayumda hanjil hanba ngamnaba thabok lakhopina batak singkrei. Maite council more MCM gi president M Thoiba maite amasung general secretary Projendro maite ne khoyek piduna aibe chero ama governor da pidina taksingkevani. Chero aduda Manipur da irang hek tholakpadagi border track ke thabak leptuna laklaba matung handakta more gate number 1 amasung 2 hangdoktuna mau sagum leba ani ki marakta laloi etiki thaba haukiba do more ge maitai khunjasing na su taramna oi lebak thibadi irang hek tholakpadagi ngasi phaba moreda khunda leita aduna leijaramba maitai sing nanjen na tuna ngasi phaba relief camp singda changjapam lauduna wana punchi asi lele Relief camp da lengang na pipa potlam karana hingba natuna senthok lambi amata leitana ijasing lairek laisu tamhanba amate hingba da awaba kaya mayoknari maram asna lanjenari ba moregi khunjasing mausagum yumda hanjil hanba ngamhanbiduna moreda lairiba tonga ba community singa hanagum leminaduna lalong etik thabak tawba phangambiduna hanagum hingba ngamhanbiyu haina governor da taksingke Cherol aduna Mausaga moreda border track ke thabak tawba haukraga ngasi phawba makoina masagi yumda hanjima ngamdana leiba sina lanjenari ba morege maite singe thamoi asuki matik so allei maite sing yaudana moreda laloi etik tawbagi thabakta apong phaba ngamloi maite yaudana laloi etik tawba haibase khubak namada khuba gambani haina su zero aduna palli makha tarakpa pauda rep ki maralda khaidem nongdam khangan ba cherak pi khrei Koireng luchingba UNLF haukiba January tarada nagamapal phogoi changbam lekaidagi khaidep nongdam khangan ba jai kontra apoba KS Mangelal hairiba miyoi achina Imphalgi hotel amada kawaiduna leibi Rosi asengba mamingnate kaubinupi amabu ahing chupa physically and mentally otnairaba matungda rep tawiki thaudo asigi matangda Koireng luchingba UNLF ki special task force da wakat lakpadagi Thigatuna thaudo adugi asengba achumba sing adu khanglaba matungda rapist nongdam khangan babu makhongda nomaina kaptuna cherak pi kre haina Koireng luchingba UNLF ke Central Committee ke Secretary of Publicity M Sakhena thatorapa cherol aman hairi cherol asin hai thaudo adu January 10 da Rosina Delhi dagi mayumda tholakpada Imphalgi hotel amada kawaidina laike asida nongdam su mamanaba kharaga barde tawramke Rosina Hotel asida mathanda leiba amade
Hotel asigi staff amadi security gi akoma phibamgi khudongchaba lauduna Rosigi roomda hotel gi staff thaduna awat apa hangba saraga room aduda phamlaga laisingke masigi matungda yu kauduna thakraga Rosibusu yu pithaknaba honake loinuna namduna khudum chanaba honake maduda Rosina yadaduna ahing chupa muknaduna laike nongalamdai matamda nongdamna Rosibu phujaiduna amade hatkani hana ki halaga phamlanke hariba wafam masi victim oribe Rosina mangonda namja namthena khibagi thaudoke mayek sengna piriba wafam masida nongdam hariba misak asinachu masagi maral yajare party asigi special task force na kupna thigalaba matungda thaudo asi asumani khangba ngamke nongdam hariba miyoi asina mahak masagi asoiba asi khangjare mahak asigumba lamchat naidaba thaba ase matungda amu hanna tawjaroi haina victim sorsi da kaptuna amade khuirumdana haijake masida Rosina sumiyoibagi minungsi uttuna mahapunga pike party ga mari lainaba authority na wafam singase kupna khanaraba tungda nongdam ahakpa jarak pibage mahutta makhongda nongmaina kaptuna waraknaba warep taduna jara asimak thabo oina pangdokre khunai asida lairiba matu somba nupi angangsingbo tuhat na happy ba amade sanapot kum khanba miyoisingbo warak watemduna patha pumtharaba khunai asibu kannaba UNLF ke paring naina chatharakliba kongjang asida miyamna sogatpiyo thoido hendokna mama mapasingna macasingbo phajana chayokna yokpiyo macasingna khunagi mangnaba phattaba licha chatharakpada songthokpiyo lochinduna thambigano hotel lodge amasung rent housing na staff matik chana thambiduna security kaunglon chetna chatpiyo mara leibasingde matik chaba cherak sojina pirakani